Miyam da Jal Jeevan Mission ki marum da namthak toromba ki wakat lak paletri Thongju AC ki ising fangdriba yumthong kaya da ising pire haina web portal da thagat lamle haina kumjali singani kungani thoi ki state general election da AC da mireb oikiba seram neken na wakalakli yumthong khuding thaknaba ki aruba ising fanghanaba Prime Minister Narendra Modi na hogdokiba mission asigi matang da neken na Ishing fangle haina web portal da thagat lamba ACC ki beneficiary sing ki ming amadi yumnak sing laikai da laitaba sasinaba kaya yaram le haina nungnang ba phongdorakli singzamai wama khetri laikai da laiba masagi yumda pangto pau gi mifama bada nekenna makatara dun hai ACC ki basikong JP ki manung chanba kongba irong basikong maibam laikai amadi basikong panthoibi bazar na konba yumthong chamapan humfuga manga mission asigi makada ishing fangle haina web portal da yauri adubu mafam sing asida chatuna yenglubada matam dadi apunba yumthong asigi chada yankai henna tap water fangdana lairambani hairi torban khetri laikai GP gi manung chana leiba yumthong lising amaga huputraga mapan gi manungda yumthong chamapan ga kuntraga mapan ising fangle hairi ba sisu chada yankai dagi henna fangdri masimad gi mathakta beneficiary sing gi minga sigi chada marfudi laikai da laitaba yumnak masak khangdaba kaya yaubana portal asi sasinaba portal ni haibada haiman bathokloi mission asi gi marumda asuk chawng na namthak tawriba si miyam na mamutta na khangbiyo loina na mari leinaba authority sing na su matam chana yengsen biduna mission asi mapung fana chatna hannaba hotnabiyo haina phongdoki athu matamda authority na masi sumthokpiu aduga ising phangyen leijingse beneficiary list se phangyen leibasing du ising bibiro aduga fake beneficiary list haitare samjan sajanba yawiba mayam se sigi mayam se ju athubada lokthok pirakanda aseng genuine noiba citizen sing household sing do madu hapchan birakanda sumthuoga hoyongtang ising gi awaba se punna kumina satragadi project se ising gi water tanker leibada ising leiraga sinnabada agak phangna expenditure ising da satle adana ina authority da makhana ina appeal tawjari athu matamda thoigibasing je sendok pirakanda scheme ngi makhada phangpham thokpa praja sing phanganbiu praja mayamna ju mase aware oirakanda ai gi sangde ai gi award pale have madu asengna thuokanda tan khojel thungna law